Delta variant ki ayamba layong de kok chikpa naton mahi chen bana oiri. Kok chikpa amasung naton mahi chen ba hairiba common cold gi layong sing asina Delta variant ta khwaidagi yamna thengnaba layong sing oiri. Delta variant ase UK da hanba thengnakiba COVID-19 ge Alpha variant gi chada nifu gi changda sandokan bagi chang heli haina panare. Lamdam asida Delta variant case thengnare haina official oina laukhoki bagaloina na thengna hodraba natraga Losin thamba COVID-19 ki case kaya marum lairamgani haina thajanare. Delta variant B16172 ase coronavirus mahiki mutation ani punsillaga oirakpa makhal nei. Variant asina miyoi bagi immune system bu laina namkhaiduna changkhraga hakchangi kayat singda sangba ngamme. Masina mahaki spike protein gi mawong matau onthoktuna miyoi bagi host cell da laina paksinduna yamna thuna macha kokpa ngamme amasung ihan hana thengnakiba mahik makhal dudagi Masina hena miyoi bada sokhun ba hele laihau lokhuba haksang sokthoba amasung manam mahau khangdaba haiba layong sing ase mile oiba phibamda hana gumna adumak leirabasu mahiksina mutation mathang thoklakpaga loinana anoba layong kayasu uthorokle. UK gi joy covid symptom study da lusingduna thiziliba professor Tim Spector na haibagi matungin na Delta variant naraba miyoi singna maruoina nahasingna ichamchamba lok thungbagumna phawba yai. Makoy na sumna lok thungbagum khanduna atopa miyoi singda mahik ase hena sandokpagi chang wange me tha horakpadagi hojik phawbada covid nari haina confirm torba miyoi singna pirakpa pawdamgi matungina koksikpana Delta variant ki khwaidagi yamna thengnaba layong oire. Masigi mathangda khanaunaba naton mahi chenba masung laihau yaure lokhuba made manam mahau khangdabade khwaidagi yamna thengnaba layong taragi manung chandre haina Tim Spector na haire. Tha asigi taraga taruk phawbada Delta variant ase malemgi laibak marifuromda sandokre. US da nongna thengnaba case singi chada tara henbade Delta variant oire. UK dana nongna thengnaba case singi chada maudradi makhalasi oire. WHO na Delta variant ase me thagi aroiba chayolda variant of concern ni haina lauthokhi. Hojik phawbugi oina COVID-19 gi variant of concern oiraba makhal mari leire. Makhoidu UK da ahanbo oina thengnakiba Alpha Kha Africa da thengnakiba Beta, Brazil da thengnakiba Gamma amasung India da thengnakiba Delta variant sing asini. Masina taba variant of concern tarit amasu leire. Makhoiduna Epsilon, Zeta, Eta, Theta, Lota, Kappa amasung Lambda ni. Masigi manungda Lambda hairiba variant asina khwaidagi ikon kona Peru da tha asigi taraga mari da thengnakiba makhal ne. Delta variant asi hena sandokanba amadi sathiba layong uthokandabata natana breakthrough infection haibadi vaccine dose anira kapkhraba miyoi singda fawba nahalakpa ngamme. Expert singna phongdokpagi matungina Delta variant asida yauriba maru oiba mutation ani asina vaccine kapadagi phangba antibody sing nathaiduna haksangda sangba ngamhanbani haire. Public Health England ge data gi matungina AstraZeneca Covishield vaccine dose ama kaplaba matungda numit kungani pani lairaga Delta variant ke chada kunthraga humdoi gi changda ngakthokpa ngami aduga dose ani kapkhraba matungdana layong utpa laina dagi chada humpuga taret amasung hospital da pukhatpa mathuk tabagi chang chada maudraga ni thoi ngakthokpa ngami haire. Tongan ba study singna phongdokpagi matungina sandokan ba hengalakpa haibasi khudong thiningai ni. Hana miyoi ahumda sandokpa ngamlamba virus amana miyoi marida sandokpa ngamlakpa haibasi yengbada karisu leitaba mangane. Adubu mahik paklaba miyoi ani khaktangi khudam lauraga yengbada makhoina mathang tararak sandokhraba matungda ahanbagi virus tuna miyoi lising nifu khakta sokhangani aduga akonbagi virus makhalsina miyoi lak mangaga lising kunmari sokhangani haire. Manipurgi matangda yenglagade laingak asina covid narba miyoi khandoknabagi damakta RAT test tauba maruoina changsille. Pokna phamna thijinbada RAT gi khwaidagi maruoiba khudong chadaba wafam singi manungda miyoi lising kayadi ngasisu lo khara thunglaba laihau khara leiraba natraga sinus leiragadi covid positive oire hairakani haina lana thajanare. Masina maram oiraga laikai ama hektada mass test tauba matamda laikai dugi mi singi saruk ahum thokpagi ani henbade test tauba thoklakte. Karigumba matamdasu lok thungba natraga laihaugi layong utpa miyoi singna yumda laheuraga masa mau faba layong uttaba imungi mi ama khaktamak test taunaba thoklakpa kaya leire. Masigi mathakta anoba variant makhal sing asida spike protein muthatchaba ngambage matik yauba maramna RT-PCR na chingba test sing da phawba aranba negative result lakpagi oithokpa lei haire. Delta variant na India da anisuba web lakhali haiba wafam si yanglaga Manipur government na
genome sequencing tawbada thengthakiba si laibak thibani haina maikai kayadagi phongdoknarakle oirakliba phibam sida government na RT-PCR test masing hengadhanba mathau tagane masigi mathakta positive case singi contract tracing tawbagi thawong hena kangkhathanduna laikai gi club singi volunteer service ngaibagi mahutta government ki machinery sing sijinnaba contract tracing da ming yauraga test tawba tholuktab sing namduna test tawthoknabagi thawrang lakhutpa tangai fade amarom da miyamna su karigumba lok thungba laihau hobuna chingbagi layong khajiktang oirabasu leirabadi natraga positive oikraba miyoi amaga thengnaramgadra haina chingnaba leiragadi chingnaba leitana matam chana thoraktuna test tawthokbagi tangai fadaba lei haina su miyoi kayana phongdoknarakle Switzerland da sekpi sing miyoi bada sokhanba yaba yauna virus kaya puba thengnare Switzerland da sekpi sing tongan ba virus makhal kunthraga mapan loina duna lairamba thengnare sekpi sing asigi masada puriba virus sing asi khara amana sada sandokpa yaba khara amana miyoi bada sandoktuna nahanba yaba makhal sing yauri hairi scientist sing na sekpi sing asina masada loina ba virus sing koipai paiduna mafam amadagi amada virus sandokpa monitor tauba asina tungda miyoi bada sandorokpa yaba virus sing masak khangdokpa madubu thenganaba mangjongna thorang lokotpada mateng pangani haide mamangda sathariba research kayada laiwa kayada sekpina virus buduna chatpagi matangda thijinma kaya laikhre adubu Switzerland da phangba sekpi makhal singi oinadi thijinba si hana chathakidri University of Zurich researcher singna Switzerland da phangba sekpi makhal lising taret hembada thijilubada sekpi kanglup taraga nipan phangbaga loinana mafam hongduna pairakpa sekpi makhal amadi Switzerland da lengdana leiba sekpi kanglup asimaktada virus kaya puramba thengnakhi sekpi sing asigi DNA RNA amadi genome analyze tawbada tongan ba virus makhal kunthraga mapan puramba thengnakhibane sekpi singi colony ama thijinba matamda corona virus ka mari leinaba Middle East Respiratory Syndrome haina khangnaba virus selambasu thengnakhre sekpi singi metagenomic analysis tawbada tongan ba virus family kunthraga mapan mahik puramba thengnakhi masigi manung virus makhal taraga taruk amadi hanadagi sekpi singdagi nga singda sandokpa makhal oiramkhi Swiss scientist singna sekpi singna puba virus ki matang thijinba sina matung tabada sekpi singna thoganba pandemic sing mayok nabda chauna mateng oigani haire virus khara amana sekpi dagi animal khara gi kuthangda phawraga miyoi bada sandoi haibadu thijinba sidagi khangba ngamkhre thijinba sina hojik malem gi oina mayok nariba covid-19 virus asi sekpi dagi sandorokpara natraga khusem gi virus la haibadu thidokpada chauna mateng pangani haire khut thongnarakpagi thogdokta phadok manga sikhrei kunthraga mapan sokhrei Honduras da leiba high security prison amada leiba yanadaba gang members singi marakta khut thongnarakpagi thogdokta yamdrabada phadok manga sikhibaga loinana jail guard sing yauna prisoner kunthraga mapan asok apan nangkhre haina judicial authority singna phongdorokle tegu silgapagi awang thangba sarukta leiba la tolva prison da gang member kaya phajinduna thamle Khangogdana Barrio Gengi member taragani pana yanadaba Mara Salva Tarucha gang member singna leriba atopa section adu changsilaktuna khut thabagi thabak haukibane jail fadok lising amaga chamnga rom leiba mafam aduda gang member singi marakta khut thoknabagi thogdok adu authority singna control tawna bahonavada pung ahum lom changkhi makhoi sing adubu police na physical power na control tawba ngamlaktabadagi nongmei round kaya kapkhi amadi hand grenade amasu sijinnakhi Thogdoktuda phadok manga sikhibaga loinana kunthraga mapan asok apan nangkhibane sokhrba miyoi adugi manungda taraga humdoide phibam lure makhoi jail hospital da pukhatuna treatment gi thabak jathare jail asida leiriba phadok singi marakta yamna toina khut thoknabagi thogdok sing thokle masina maram oiraga kumja 2019 dagi jail ase military gi control makhada laikhibane jail manungda khut thoknakiba gang ani adu laiwag adugi oina khwaidagi maming leiraba ngaktani haire UN General Assembly na Myanmar military na fajinduna thamliba Aung San Suu Kyi amadi atopa lusingba sing thadoknaba taksin khre haukiba irai numitta phamkiba United Nations General Assembly mifam amana UN member state singda Myanmar da khusu khulai sing pidanaba amadi mamang sahigi November election result adubu military na ikai khumnaba utkadabani haina phongdokhibaga loinana hauji fajinduna thamliba miyamgi lusingbe Aung San Suu Kyi yauna atopa political leader singbu thadoknaba military junta da khangan khre General Assembly aduda leibak chamaga taramapan na Myanmar military gi ka henba thogdok adu makata na chathandaba amadi miyam gi oiba laingak ama laghanba haiba wafam sida botha dakhi China amadi Russia yauna leibak kunthraga tarukna hiram asigi matangda wafam amata phongdokpa laikhide aduga leibak kunthraga taret na
ngasigi board adu thadakhi mifam adu loiraba matung UN gi Secretary General Antonio Guterres na phongdokhibada military coup gi thawong asibu chanabi ama oina tawnarakliba ase aikhoina tuminna yengduna leibagi matam natte masi miyamna yaba ngamloidaba thawong amani maramaduna matam leiringaida sigumba thawong sing ase thinghoba mathau tai Myanmar da tha marirom military gi lengak lakraba matung miyam ga umkhanabagi thongdok singda hojik phawbada miyoi chanipan go hompu hena sikre aduga miyoi lising manga henbana fajinduna thamle hairiba thawong sing ase miyoi bagi chanabi natte maramaduna UN member singna matam chana Myanmar da mijeng changduna thabak paikhatpagi matam oidai Myanmar da pangthokiba election adu military gi maikidagi de aranba kaya yauki haina phongdoklabasu madugi khudam miyam khangna piba ngamdre international observer singna de November election adu aranba thawong sing yaudana pangthokibani haina phongdorokhe Association of Southeast Asian Nations ki manungchana leiriba leibak sing maruoina Indonesia Malaysia Singapore amadi Vietnam nasu UN gi phirep adubu mapung phana sagotkhe UN da Myanmar gi ambassador oina leiriba Yomo Tunnasu miyam gi lengak lakhan bahaiba wafam duda bot thadakhe adum oinamak Brunei Cambodia Laos amadi Thailand gi maikei dagi de hiram asigi matang da wafam amata phongdokhide